ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ SH꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎ ꯅꯤꯡꯊꯦꯝ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯗꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯥ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯩꯃ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ." ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯖꯥꯃꯤꯅꯤꯗꯨ ꯅꯤꯡꯊꯦꯝꯗ ꯁꯥꯎꯅ ꯌꯦꯡꯂꯒ, "ꯈꯣꯡꯕꯥꯟ ꯃꯇꯦꯛꯁꯤꯃ ꯁꯦꯡꯕꯗꯅꯤꯅꯦ ꯅꯪꯅ ꯃꯇꯝ ꯃꯌꯥꯝ ꯆꯪꯍꯟꯈ꯭ꯔꯤꯁꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯎ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯎꯁꯣꯞꯁꯦ ꯀꯨꯏꯗ꯭ꯔꯕꯅꯤ, ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯔꯗꯣꯏꯅꯤ ꯌꯨꯝꯁꯤꯗ, ꯑꯗꯨꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯗꯕ ꯌꯥꯗꯕ." "ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯈꯣꯡꯕꯥꯟꯁꯦ ꯃꯇꯝ ꯁꯥꯡꯅ ꯁꯦꯡꯗ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯂꯣꯏ ꯐꯨꯟꯖꯤꯜꯂꯕꯅꯤꯅ ꯑꯁꯤ ꯂꯣꯏ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯏꯇꯩꯃ." "ꯍꯣ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯥꯃꯤꯅꯤ ꯐꯠ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯅꯤꯡꯊꯦꯝꯅ ꯖꯥꯃꯤꯅꯤꯕꯨ ꯐꯠ ꯀꯧꯔꯒ, "ꯏꯇꯩꯃ, ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯗꯤ?" "ꯍꯌꯦꯡ ꯂꯣꯏꯔꯒ ꯐꯖꯅ ꯂꯧꯔꯣ." ꯅꯠꯇꯦ ꯏꯇꯩꯃ, ꯏꯇꯩꯃꯅ ꯄꯤꯕ ꯁꯦꯜꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯊꯣꯡꯉꯒ ꯆꯥꯔꯨꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯆꯥ ꯄꯤꯛꯄꯗꯨꯒ ꯑꯩꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏ꯫ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ, ꯑꯗꯨꯒꯅꯦ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯄꯤꯒꯅꯤ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯩꯃ, ꯆꯦꯡ ꯑꯣꯏꯅ ꯈꯔ ꯄꯤꯕꯤꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯆꯔꯥ ꯍꯦꯜꯂꯅꯤꯌꯦ." ꯖꯥꯃꯤꯅꯤ ꯃꯊꯕꯥꯛꯇ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ, "ꯍꯔꯤ ꯍꯔꯤ, ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯦꯡ ꯄꯤꯗꯣꯏꯕ? ꯏꯕꯨꯡꯉꯣ, ꯀꯅꯥꯒꯤ ꯏꯃꯨꯡꯗꯁꯨ ꯃꯗꯨ ꯌꯥꯔꯛꯂꯣꯏ꯫ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯦꯗꯅ." "ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯑꯉꯥꯡ ꯆꯔꯥ ꯍꯦꯜꯍꯜꯂꯣ ꯍꯥꯏꯔꯤꯔꯦ ꯏꯇꯩꯃ?" "ꯉꯁꯤꯒꯤꯗꯤ ꯀꯅꯥꯅꯣꯝꯗꯒꯤ ꯂꯧꯔꯒꯅꯦ ꯊꯣꯡꯉꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯄꯤꯒꯦꯗꯤ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ, ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ." "ꯏꯇꯩꯃ, ꯈꯤꯇꯪ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯏꯇꯩꯃꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯏꯇꯩꯃꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯩꯉꯣꯟꯗ ꯁꯒꯣꯜꯁꯦꯟꯅꯦ ꯍꯥꯏꯗꯨꯅ ꯁꯦꯜ, ꯆꯦꯡ ꯄꯤꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯊꯕꯛꯁꯨ ꯇꯧꯔꯨꯗꯕ ꯏꯃꯨꯡ ꯑꯃꯗ ꯆꯦꯡ ꯄꯤꯌꯨ, ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯃꯈꯣꯏ ꯀꯩ ꯍꯥꯏꯔꯛꯀꯅꯤ? ꯐꯔꯦꯅꯦ, ꯍꯧꯖꯤꯛ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯇꯩꯃꯒꯤ ꯌꯨꯝꯁꯤꯗ ꯆꯦꯡ ꯈꯤꯇ ꯄꯤꯕꯤꯌꯨ, ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯔꯗꯤ ꯏꯇꯩꯃꯕꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯗ꯫ ꯏꯇꯩꯃꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯑꯩꯉꯣꯟꯗ ꯐꯥꯎ ꯄꯤꯅꯤꯡꯗ꯭ꯔꯗꯨꯅꯗꯤ." ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯒ ꯖꯥꯃꯤꯅꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯌꯥꯝꯃꯤꯅꯨꯡꯁꯤ ꯎꯠꯁꯤꯜꯂꯨꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ, "ꯍꯥꯏ, ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨ, ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯔꯒꯦ꯫ ꯄꯤꯗꯤ ꯄꯤꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯄꯤꯔꯒꯦ, ꯁꯒꯣꯜꯁꯦꯜ ꯑꯣꯏꯔꯁꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯥꯃꯤꯅꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯅꯤꯡꯊꯦꯝꯅꯦ ꯅꯥ ꯍꯦꯛ ꯇꯥꯔꯤ ꯁꯦꯜ ꯄꯤꯔꯛꯑꯅꯤ ꯈꯟꯕꯗ, "ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒ ꯆꯔꯥ ꯍꯦꯜꯂꯔꯣꯏ, ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯖꯥꯃꯤꯅꯤ ꯐꯠꯊꯣꯛꯂꯛꯇꯨꯅ, "ꯁꯦ ꯁꯤ ꯄꯨꯔꯣ, ꯑꯗꯣ ꯅꯪ ꯍꯌꯦꯡ ꯉꯟꯅꯗꯤ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯗꯤ ꯅꯅꯥꯎꯃꯨꯛ ꯈꯟꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝ ꯌꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯗꯨ ꯌꯥꯝ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯁꯣꯔ ꯐꯤ ꯐꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯨꯀꯥꯟ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯗꯨꯀꯥꯟ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ, "ꯈꯔ ꯆꯦꯡ KG 2 ꯈꯛꯇ ꯂꯧꯖꯒꯦꯕ." ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯌꯥꯝ ꯐꯤꯡꯅꯁꯨ ꯎꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ?" "ꯈꯔ, ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯁꯛ ꯂꯝꯂꯝꯂꯅꯤꯅ ꯂꯩꯕ ꯌꯥꯗ꯭ꯔꯕ, ꯑꯗꯨꯒꯤꯅꯦ ꯈꯔ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯤ ꯀꯩꯅꯣꯝ ꯈꯜꯂꯨꯔꯦꯅꯦ, ꯅꯪꯅ ꯏꯐꯤꯡ ꯐꯤꯡꯕꯗꯨꯗ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ, ꯈꯨꯔꯥ ꯆꯦꯡ ꯑꯣꯟꯕꯤꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯆꯦꯡ ꯑꯣꯟꯒꯦ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ, "ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯗꯅ." ꯁꯥꯖꯧ ꯆꯦꯡ ꯑꯣꯟꯅ ꯑꯣꯟꯅ ꯈꯨꯝꯃꯛꯏ, ꯍꯣꯏ, ꯂꯥꯛꯑꯒꯦ. "ꯏꯕꯨꯡꯉꯣ, ꯁꯤꯒꯤꯅꯦ ꯆꯦꯡ ꯑꯝꯇ ꯄꯤꯔꯝꯈꯤꯒꯦ." ꯍꯥꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, "ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯂꯣꯏꯅ ꯇꯥꯛꯄ ꯇꯥꯔꯤ ꯋꯥꯅꯤꯌꯦ." ꯍꯥꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝꯒ ꯁꯥꯖꯧꯒ ꯉꯛꯅ ꯍꯥꯏꯕꯤꯗ ꯌꯦꯡꯉꯤ꯫ "ꯍꯥꯏ, ꯍꯥꯏꯕꯤ, ꯅꯪ ꯀꯩꯗꯧꯔꯦ? ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯃꯈꯣꯏ ꯃꯄꯥ,
ngasi se kai numit no nang khangbra khangdabra khangini sagolcheni kaidorage badubo aduga numidang sida mingona chengbi doidi karige adusu numidang sida nangbu ngauraba waniya ningthem thawai wari sengdu piraktradi khanduna sajongna sagolchen oidasu ibungo sidagi aikhoina sel lahoraga chengse pidonini lemne hekta pikhidodi natedana adu oirabasu madu yade aikhoi hana karamba phibamda leirami nang khangdro hojik amung nang daraknaba tawbiranu hoine aina hana yam warakhibado adu ningsingluragani ibungo sina hojik matu machagi khanbada wabasi ubada ai singna nungaitaba poine matamduda aina thingnarakhiba waba mayamdo ningsingine matamduda aikhoisu numitha afaba phataba haiba thidana mingonda puba koi chen chelidudi piraktaba sukongaini thina ngangbirakpa sukongaini ne ningthemdu thengkrani khanduna sajaude yenglaga khura aigi chengdu pibiro ai hanba thengkrani haibina he ibungo nang khuraga aiga ngangngarise nang tadro sengdo hayeng oina lawru lao ngasidi sagolchen oibanina nungairaroye inomcha adumna haibiganu nungdangi matamse yam sangi aigi ichada chak pijadana aigi nupidi sak pijadana aina kamaina tumba yagane nachase migi mayumda thabak sururaga hanjaraini aina sel piramdana sengdu bugi haijabadi nate sel piramlaga chengdo pugadabani sajauna pibi khrasida haibi nangbo yam nungaitre ibungo sina dukan mamangchida lepaise phanadi makoi magi nupi angangna mabu halakpa khaurangna ngairaga leiramgani chahi 7-9 gi mamangda nang aina lenkhiba punchi mareldusu ningsingone nangbo warakpadunabu amuk hana wadana bu hana batabani numit phai phate khangda mingonda cheng sana sel chinaba yaba nateni aigi wadine seng piba sungya yara haishini nakandagi phatkuma jabiya hanubiya nangna du yam phatribado karigino wane imai bi mai bi ma asuk phattaba alsibu karamba wakhal chen mami no khangde wani pattat khailai ramba mina nungai rakpasidi mi ode haidu chumidana ningthem ingangakna wanganga iba mai kai du de yengapani uri taptana kesilaga nupira nupara khangdaba ama magi nakanda leplambadu made to min leptuna leiri haibi saunu khumai hai nupi tangkhai nupa tangkhai nangna kai khangi ha nangna kai khangi ba mathong maramdi khangdana iyaw hi yawradana kai thuin tawja sajaino ming maktana 𝗪𝗏𝗃 kaina noktum nokjaningi 𝗪𝗏𝗃bina hanubiya akhoibiya nangdi ai mingse kalaktana chaktana leirami janine ho kalakjawo chakjawo kai bu thuedana tawja sajaino khangdi nang nungaini haishida aina aikhoi imadagi sel puba lakta law nang nungaini haishini makhoina khatnabadu taraga ningthemdi ingangakna adumak yengli sengdu sengna dumak piraktrade haina pasu pakhali haibina makhoi mapa se dukan chi thonglon chilo ningthem pakhana khura aigi chingdudi pibiramo 𝗪𝗏𝗃bi ningthemdi yengduna kane hekta lauthali sathoyada kainu panu nangbo naran puthoga leidu natro makhoidagi lemna lauke haibadi natedana aduga aduk yam tona khoiramdoigi haijaba hongnabra makhoi khakta nate dukan phamise kaigino nangna duk yam pangido matam siam thengjili aduna ipakhat popopane haibina he dupa tangkhai nupi tangkhai dukan chi thonglon jerage ne ko asi hairam laga yam usitana dukan du thonglon chinki ningthem du tawfang khangdre khongkhot changna tingthoga kapning ba haibadu oiri 𝗪𝗏𝗃bina nangi mingkai kawiye ningthem kawi ado kaigino nangna suk yam thinga kanchida sengwan bala idea kai maramgino ai thabak chalubani lairaba machanina nongmagi chana bhonabada awaba kayani thengnariba thabak halakpada khara thengdokre adugini adoiradi aikhoidagi phau sangbai ani ahum pige pukholau ningthemdu matomda khalli masigi mise 𝗪𝗵𝗁 oijala ngasigi chanaba chingli haude hairaga phau sangbai ani ahum pukholau hairisibu numidang chida ina kamaina phau se puraga chatuino masi 𝗪𝗵𝗁 oiranida ai halaurage lao aikhoida chalukhise yarani ayumda hankragi pungse yam theng ai halaktrena nungsa thiramlani yumda
ꯀꯩꯅꯣ ꯅꯣꯏ ꯉꯁꯤꯁꯦ ꯆꯔꯥꯗꯨꯝ ꯍꯦꯜꯂꯗꯧꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯌꯦꯡ ꯉꯟꯅ ꯋꯥꯜꯂꯒ ꯆꯥꯔꯒꯦ. ꯆꯞꯄꯨ ꯃꯥꯟꯅꯔꯦꯗ ꯆꯥꯕ ꯆꯥꯗꯕ ꯈꯦꯠꯅꯕꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯒ ꯁꯨꯝꯅ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯅꯥꯁꯨ ꯊꯥꯗꯣꯛꯈꯤꯕ ꯂꯩꯇꯦ. ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯪꯉꯨꯈꯤꯁꯦ. ꯊꯔꯣ ꯁꯪꯕꯤꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯀꯩꯅꯣꯝ ꯁꯨꯝ ꯈꯟꯖꯤꯜꯂꯛꯏ. ꯆꯪꯍꯧꯗꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ. ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯃꯃꯨꯛ ꯊꯦꯡꯅꯁꯤ. ꯑꯗꯨꯗ ꯂꯧꯔꯒꯦ ꯅꯪꯒꯤ ꯃꯇꯦꯡꯗꯣ. ꯅꯪ ꯑꯩꯕꯨ ꯌꯥꯝ ꯀꯤꯔꯕ ꯍꯥꯏꯁꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯦ ꯈꯪꯉꯕꯣ? ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯖꯩ. ꯅꯨꯄꯥꯗ ꯆꯣꯞꯄ ꯅꯠꯆꯗꯦ ꯑꯩꯈꯣꯏ, ꯈꯪꯉꯤꯗꯅ. ꯅꯪꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯅꯤꯡꯗꯅ ꯇꯧꯕꯩ ꯋꯥꯅꯤ. ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒꯅ ꯍꯦꯟꯅ ꯊꯔꯣ ꯁꯪꯕꯤꯕꯨ ꯀꯤꯕ ꯍꯦꯜꯂꯛꯏ. ꯅꯤꯡꯊꯦꯝ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯦ. ꯑꯩ ꯆꯠꯂꯒꯦ, ꯅꯪꯁꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝꯗꯨ ꯐꯠ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ. ꯊꯔꯣ ꯁꯪꯕꯤꯅ ꯅꯤꯡꯊꯦꯝꯒꯤ ꯐꯨꯔꯤꯠꯇ ꯀꯟꯅ ꯌꯥꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯦ, ꯅꯪ ꯉꯥꯏꯈꯣ, ꯅꯪꯕꯨ ꯑꯉꯥꯎꯕꯔꯣ? ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ. ꯗꯨꯀꯥꯟꯗꯒꯤꯗꯤ ꯅꯪꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦꯗꯅ. ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯅꯤ. ꯁꯤꯗ ꯅꯪꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯐꯔꯦꯅꯦ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯗꯤ ꯄꯥꯡꯕꯤꯔꯣ. ꯐꯧꯗꯤ ꯄꯤꯕꯤꯔꯛꯀꯅꯨ. ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯐꯧꯗꯣ ꯑꯩꯅ ꯀꯃꯥꯏ ꯄꯨꯅꯤ? ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯆꯦꯡ ꯈꯤꯇ ꯄꯤꯕꯤꯌꯨ. ꯅꯣꯡꯃ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯊꯔꯣ ꯁꯪꯕꯤꯅ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯆꯦꯡ ꯄꯤꯔꯝꯃꯤ. ꯍꯌꯦꯡ ꯑꯃꯨꯛꯁꯨ ꯂꯥꯛꯈꯣ, ꯐꯧ ꯂꯧꯔꯛꯈꯣ ꯍꯥꯏꯔꯝꯃꯤ. ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗꯨ ꯎꯕꯗꯇ ꯈꯪꯂꯤ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯗꯤ. ꯅꯤꯡꯊꯦꯝ ꯊꯥꯒꯠ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯃꯄꯣꯛꯁꯤꯒꯤ ꯀꯧꯖꯔꯣꯏ. ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ, ꯄꯨꯡꯁꯤ ꯌꯥꯝ ꯊꯦꯡꯉꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯏ. ꯃꯥꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯨꯍꯤꯅꯤꯒ ꯃꯆꯥꯒꯗꯨ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ. ꯅꯤꯡꯊꯦꯝꯅ ꯂꯨꯍꯤꯅꯤ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯏ. ꯁꯥꯎꯅꯤꯡꯉꯕ ꯀꯩꯅꯣ ꯂꯨꯍꯤꯅꯤꯗꯨ ꯋꯥ ꯂꯥꯡꯒ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ. ꯅꯤꯡꯊꯦꯝꯁꯨ ꯀꯣꯟꯅ ꯊꯦꯝꯃꯒꯦ ꯈꯟꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯏꯃꯨꯡ ꯌꯧꯔꯛꯄꯒ ꯅꯤꯡꯊꯦꯝ ꯂꯨꯍꯤꯅꯤꯗ ꯌꯦꯡꯂꯒ ꯂꯨꯍꯤꯅꯤ ꯁꯦꯁꯦ, ꯆꯦꯡꯁꯤꯗ ꯌꯥꯎꯔꯕꯅꯤ. ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ. ꯀꯗꯥꯏ, ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ. ꯆꯥꯛ ꯊꯣꯡꯕ ꯉꯁꯥꯏꯅ ꯂꯣꯏꯔꯦ. ꯆꯥꯔꯨꯔꯣ, ꯑꯩꯈꯣꯏꯗꯤ ꯆꯥꯔꯦ. ꯅꯤꯡꯊꯦꯝ ꯉꯛꯅ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯊꯣꯡꯂꯤꯕ ꯅꯪꯗꯤ? ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯆꯦꯡ ꯑꯃꯇ ꯂꯩꯍꯧꯗ꯭ꯔꯗꯥꯏꯅꯦ? ꯏꯃꯥ ꯂꯥꯛꯑꯝꯃꯤ, ꯃꯥꯅ ꯄꯨꯔꯛꯄꯅꯤ. ꯂꯨꯍꯤꯅꯤꯅ ꯃꯃꯥ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯃꯅꯥ ꯂꯣꯏ ꯊꯀꯠꯄ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯀꯩꯅꯣ, ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯤꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ? ꯃꯆꯥꯅꯨꯄꯤ ꯂꯩꯅ ꯂꯥꯛꯏꯅꯤ. ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ? ꯏꯃꯥ ꯐꯥꯎ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯐꯠꯇꯅꯁꯨ ꯈꯟꯒꯅꯨ. ꯈꯟꯐꯝ ꯊꯣꯛꯄꯅꯤ. ꯌꯥꯔꯦ, ꯁꯥꯎꯔꯅꯨ, ꯑꯩꯅ ꯂꯥꯟꯕꯅꯤ. ꯏꯃꯥꯅ ꯆꯦꯡ ꯄꯨꯔꯛꯑꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯗꯅ ꯂꯩꯈꯤꯗꯣꯏꯅꯤꯅꯦ. ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯦ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯂꯦꯟꯈꯤꯅꯤ? ꯀꯨꯏꯔꯔꯣꯏꯗ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯗꯧꯅꯤ. ꯁꯦꯁꯦ, ꯌꯥꯔꯦ, ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ. ꯑꯩꯅꯦ ꯃꯥꯏ ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯇꯥꯊꯣꯛꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯁꯨꯃꯥꯡ ꯃꯆꯤꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯃꯪꯗꯨꯅ ꯐꯝꯂꯝꯃꯤ. ꯅꯤꯡꯊꯦꯝꯅ ꯏꯃꯥ, ꯅꯪ ꯅꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯤꯕꯁꯦ? ꯅꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯌꯨꯝꯐꯝ ꯃꯆꯦꯠꯁꯤ ꯅꯠꯇꯅ ꯀꯔꯤꯅꯣ ꯅꯆꯥꯅ ꯇꯧꯒꯗꯕꯁꯦ? ꯚꯥꯞ ꯇꯥꯗ꯭ꯔꯦ ꯏꯃꯥ. ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯁꯨꯝꯅ ꯐꯝꯂꯝꯂꯕ ꯃꯇꯨꯡ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯅꯕ ꯇꯧꯈ꯭ꯔꯦ. ꯂꯨꯍꯤꯅꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣ, ꯇꯨꯝꯂꯒꯦ ꯍꯥꯏꯔꯤꯔꯥ? ꯆꯥꯛꯁꯦ ꯆꯥꯊꯣꯛꯄꯤꯔꯨꯔꯣꯗꯅ. ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅꯝꯇ ꯇꯨꯝꯃꯨ. ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯇꯧꯔꯤꯅꯤ. ꯂꯥꯝꯃꯀꯥꯟꯗ ꯑꯣꯏꯅ ꯆꯥꯒꯦ. ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅꯝꯇ ꯇꯨꯝꯃꯤꯟꯅꯧ. ꯀꯥꯏꯗꯩ ꯆꯥꯅꯤꯡꯉꯅꯤꯒꯦ? ꯂꯝ ꯆꯠꯊꯣꯛꯑꯕꯅꯤꯅ ꯅꯪꯗꯤ ꯇꯞ ꯇꯥꯅ ꯆꯥꯔꯛꯑꯃꯅꯤ. ꯏꯃꯥ ꯏꯆꯥꯗꯤ ꯏꯃꯨꯡꯁꯤꯗ ꯀꯪꯁꯤꯁꯤ ꯁꯅꯨꯃꯇꯥꯒꯨꯝ ꯊꯦꯡꯅ ꯐꯥꯎꯅꯤ ꯍꯟꯕꯤꯔꯛꯇ꯭ꯔꯤꯕ? ꯃꯥꯅ ꯈꯟꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯤ. ꯅꯤꯡꯊꯦꯝ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯍꯤꯅꯤ, ꯇꯨꯝꯃꯨꯁꯦ ꯑꯝꯇ. ꯅꯪꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯄ ꯇꯥꯔꯦꯕ.
ꯍꯧꯒꯠꯂꯛꯁꯅꯨ ꯂꯨꯍꯤꯅꯤ ꯇꯨꯝꯍꯧꯔꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯨꯍꯤꯅꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯤ ꯂꯨꯍꯤꯅꯤꯒꯤ ꯃꯃꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕꯖꯥꯠꯅꯣ ꯈꯟꯕꯗ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯇꯨꯝꯊꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤꯅꯤ ꯂꯨꯍꯤꯅꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯦꯝ ꯂꯩꯔꯝꯗ꯭ꯔꯦ ꯂꯨꯍꯤꯅꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯤ ꯃꯥ ꯌꯥꯝꯁꯨ ꯁꯥꯎꯅꯤꯡꯉꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯡꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗ꯭ꯔꯦ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯂꯨꯍꯤꯅꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯦꯝ ꯑꯌꯨꯛ ꯉꯟꯅ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯌꯨꯝꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯥ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯖꯥꯃꯤꯅꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯁꯦ ꯅꯪꯒꯤ ꯆꯥꯅꯕꯁꯤꯗ ꯂꯩꯔꯦꯀꯣ ꯏꯇꯩꯃꯅꯦ ꯀꯩꯊꯦꯜ ꯐꯥꯎꯗ ꯊꯣꯛꯈꯤꯒꯦ ꯅꯪ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯝꯃꯨꯀꯣ ꯍꯣꯏ ꯏꯇꯩꯃ ꯖꯥꯃꯤꯅꯤꯁꯨ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯦ ꯂꯣꯏꯕꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯂꯨꯍꯤꯅꯤꯅ ꯅꯤꯡꯊꯦꯝꯕꯨ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯈꯟꯗꯕꯅꯤ ꯉꯔꯥꯡ ꯃꯃꯥ ꯂꯥꯛꯇꯨꯅ ꯀꯩ ꯃꯌꯥꯝ ꯏꯟꯁꯤꯜꯂꯝꯕꯗꯒꯤ ꯂꯨꯍꯤꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯑꯍꯣꯡꯕ ꯂꯩꯔꯦ ꯊꯥꯖꯔꯝꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝ ꯐꯥꯎ ꯊꯥꯖꯔꯛꯇ꯭ꯔꯕꯅꯤ ꯃꯥ ꯅꯤꯡꯊꯦꯝ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯖꯥꯃꯤꯅꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯦ ꯅꯤꯡꯊꯦꯝ ꯖꯥꯃꯤꯅꯤꯗ ꯌꯦꯡꯂꯒ ꯏꯇꯩꯃ ꯊꯕꯛ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯄꯨꯊꯣꯔꯛꯑꯒꯦ ꯆꯣ ꯃꯅꯤꯡꯗ ꯏꯁꯤꯡꯒ ꯂꯣꯏ ꯂꯩꯕꯅꯤ ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯗꯣꯛꯈꯣꯁꯣ ꯖꯥꯃꯤꯅꯤꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯐꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯋꯥ ꯉꯥꯡꯂꯛꯏ ꯅꯤꯡꯊꯦꯝ ꯏꯉꯥꯡꯉꯛꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ ꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯖꯥꯠꯂꯥ ꯉꯁꯤꯗꯤ ꯌꯥꯝ ꯐ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯤꯡꯊꯦꯝ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯟꯅ ꯍꯥꯝꯂꯕ ꯃꯇꯨꯡ ꯖꯥꯃꯤꯅꯤꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯂꯥꯛꯄ ꯍꯧꯏ ꯖꯥꯃꯤꯅꯤꯅ ꯅꯤꯡꯊꯦꯝꯕꯨ ꯇꯥꯟꯅꯔꯛꯏ ꯅꯤꯡꯊꯦꯝ ꯏꯉꯥꯡꯉꯛꯏ ꯀꯩꯒꯤꯅꯣ ꯖꯥꯃꯤꯅꯤꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯁꯤ ꯈꯟꯕꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯩꯃ ꯁꯦ ꯏꯇꯩꯃꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯂꯩꯔꯛꯄ ꯉꯥꯅꯤ ꯑꯉꯥꯡ ꯆꯥꯅꯕ ꯃꯄꯨ ꯈꯣꯅ ꯏꯇꯩꯃꯅ ꯇꯥꯟꯅꯔꯛꯄꯅꯤ ꯅꯤꯡꯊꯦꯝ ꯏꯉꯥꯡꯉꯛꯄꯁꯨ ꯄꯣꯛꯂꯦ ꯖꯥꯃꯤꯅꯤꯅ ꯉꯔꯥꯡ ꯇꯧꯕ ꯃꯇꯧꯗꯨꯒ ꯉꯁꯤ ꯇꯧꯔꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕꯗꯨꯗ ꯌꯥꯔꯅꯤ ꯏꯇꯩꯃ ꯑꯩ ꯄꯨꯔꯔꯣꯏꯒꯦ ꯖꯥꯃꯤꯅꯤꯅ ꯅꯝꯗꯅ ꯅꯤꯡꯊꯦꯝꯗ ꯉꯥꯗꯨ ꯄꯤꯔꯛꯏ ꯅꯤꯡꯊꯦꯝꯅꯁꯨ ꯈꯜꯂꯤ ꯉꯥꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯍꯔꯥꯎꯔꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯦꯡ ꯋꯥꯟꯕ ꯆꯪꯂꯨꯕ ꯗꯨꯀꯥꯟꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯍꯜ ꯅꯨꯄꯤꯗꯨ ꯍꯥꯏꯕꯤꯗꯨ 𝗪𝗃 ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯏꯉꯥꯡꯉꯛꯂꯤ ꯀꯩꯗꯧꯕ ꯌꯥꯎꯕꯒꯤꯅꯣ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯜꯗꯨꯗ ꯌꯦꯡꯉꯒ ꯏꯗꯣꯝꯆꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ ꯏꯗꯣꯝꯆꯥꯒꯤ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯑꯩꯅ ꯉꯔꯥꯡ ꯁꯥꯎꯔꯪ ꯃꯩꯔꯪ ꯇꯧꯕꯗ ꯊꯣꯡꯁꯤ ꯅꯤꯡꯊꯤꯅ ꯂꯣꯜꯂꯝꯗ꯭ꯔꯦꯅꯦ ꯅꯤꯡꯊꯦꯝꯗꯨ ꯑꯣ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯦꯞꯄꯝꯗꯕꯤ ꯂꯥꯛꯄꯃꯨꯛ ꯍꯧꯏ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯂꯨꯍꯤꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯄꯤꯁꯛꯇꯨ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯎꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯖꯔꯝꯃꯤ ꯃꯥꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯅꯤꯡꯊꯦꯝꯁꯨ ꯀꯧꯗ ꯌꯥꯗ ꯃꯇꯥꯒꯨꯝ ꯏꯕꯦꯝꯄꯤꯁꯛꯇ ꯌꯦꯡꯂꯒ ꯏꯃꯥ ꯅꯪ ꯁꯤꯗ ꯂꯥꯛꯑꯝꯃꯤꯔꯥ ꯏꯕꯦꯝꯄꯤꯁꯛꯅ ꯂꯥꯛꯑꯝꯃꯤꯕꯅꯤ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯏꯃꯥ ꯂꯨꯍꯤꯅꯤ ꯁꯦ ꯉꯥ ꯁꯤꯗ ꯂꯩꯔꯤ ꯁꯤ ꯊꯣꯡꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯏꯕꯦꯝꯄꯤꯁꯛꯀꯤ ꯋꯥꯍꯪꯗꯨꯗ ꯅꯤꯡꯊꯦꯝ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯃꯇꯧꯗꯨ ꯎꯠꯂꯨꯕ ꯌꯥꯗꯕꯅꯤꯅ ꯏꯃꯥ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯍꯜꯂꯛꯏꯕꯁꯤꯅꯤ ꯅꯪꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗꯨꯅ ꯌꯥꯗꯧ ꯅꯠꯇꯦꯗ ꯏꯆꯥꯅꯨꯄꯤꯁꯦ ꯆꯔꯥ ꯈꯔ ꯍꯦꯜꯂꯟ ꯁꯨꯃꯥꯏ ꯁꯨꯝ ꯊꯝꯕꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯗꯨꯕꯣ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯡꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯤꯡꯂꯤꯕꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯈꯪꯉꯤ ꯏꯃꯥ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩꯅ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯝꯕꯅ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯁꯨ ꯍꯟꯕ ꯂꯩꯇ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯤꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤ ꯂꯨꯍꯤꯅꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ
ꯂꯨꯍꯤꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯄꯤꯁꯛꯇꯨꯗꯤ ꯃꯌꯥ ꯅꯨꯄꯥꯗ ꯌꯦꯛꯅꯕꯗꯧꯅ ꯑꯃꯨꯛꯁꯨ ꯉꯥꯡꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯂꯥꯛꯂꯤꯉꯩꯗ ꯄꯨꯈ꯭ꯔꯒꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁꯦꯜꯗꯨꯅꯅꯦ ꯏꯆꯥꯁꯦ ꯆꯔꯥ ꯑꯅꯤꯔꯛ ꯆꯥꯕ ꯁꯨꯡꯀꯣꯟ ꯀꯣꯟꯅꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯍꯌꯦꯡ ꯁꯦꯜ ꯄꯥꯏꯔꯒ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯅꯤ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯎ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯊꯦꯝ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ? ꯋꯥꯔꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯅꯤ, ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯅꯤ ꯈꯟꯅ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯒꯅ ꯃꯄꯥꯝꯗ ꯂꯩꯒꯦ, ꯅꯨꯡꯉꯥꯏꯔꯒꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯏꯃꯥ? ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯖꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯂꯨꯍꯤꯅꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯔꯕꯣ? ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯗ꯭ꯔꯕꯣ? ꯂꯨꯍꯤꯅꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯨꯍꯤꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯆꯥꯛꯄ ꯍꯦꯜꯂꯦ ꯅꯤꯡꯊꯦꯝꯗꯨ꯫ ꯅꯤꯡꯊꯦꯝꯅ, ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯅꯦ ꯍꯥꯏꯔꯗꯤ ꯄꯨꯈ꯭ꯔꯣ꯫ ꯃꯥꯅꯁꯨ ꯏꯃꯥꯒꯤꯗ ꯂꯩꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯍꯧꯒꯦ, ꯆꯠꯅꯦꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯕꯤꯔꯛꯑꯅꯨ꯫ ꯏꯕꯦꯝꯄꯤꯁꯛꯅ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯟꯗꯒꯤ ꯀꯥꯏꯅꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯄꯨꯈꯤꯅꯤ, ꯍꯧꯖꯤꯛꯃꯛ ꯄꯨꯈꯤꯅꯤꯌꯦ꯫ ꯅꯪꯅ ꯂꯧꯕ ꯂꯥꯛꯂꯁꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯊꯥꯔꯛꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥ, ꯅꯨꯃꯤꯠꯂꯩꯒꯤ ꯃꯇꯧꯒꯨꯝ ꯇꯧꯕꯤꯔꯅꯨ꯫ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯐꯖꯔꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯍꯜꯂꯛꯄꯤ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ꯫ ꯏꯕꯦꯝꯄꯤꯁꯛ ꯈꯪꯁꯥꯎ ꯁꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯏ꯫ ꯍꯦ, ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ? ꯍꯥ? ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣꯕ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯝꯅ ꯍꯟꯊꯅ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯂꯨꯍꯤꯅꯤꯒꯤ ꯃꯆꯦ ꯕꯤꯅꯥꯁꯨ ꯏꯃꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯣꯟꯆꯠꯅꯣ? ꯑꯗꯨꯕꯨ ꯃꯤꯅ ꯇꯧꯅꯕ ꯊꯕꯛꯂꯥ? ꯑꯃꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯍꯤꯅꯤꯒꯤ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯍꯟꯒꯦ ꯍꯥꯏꯔꯤꯔꯥ? ꯄꯨꯈꯣ ꯏꯃꯥꯅ ꯄꯨꯅꯤꯡꯕꯗꯣ꯫ ꯏꯆꯦ ꯕꯤꯅꯥꯒꯤ ꯃꯑꯣꯡꯗ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯝꯃꯨ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ꯫ ꯍꯦ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯏꯅꯦ꯫ ꯌꯦꯡꯉꯨ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯨꯀꯣ ꯅꯪ꯫ ꯍꯥꯏ ꯕꯦꯝꯃ, ꯆꯠꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ, ꯀꯔꯤ ꯌꯦꯡꯂꯤꯒꯦꯕ? ꯂꯨꯍꯤꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯗꯨꯅ ꯃꯐꯤ ꯍꯣꯡꯂꯒ ꯑꯉꯥꯡꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯕꯦꯝꯄꯤꯁꯛ ꯑꯉꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯥꯎꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ, ꯕꯦꯝꯃ, ꯑꯉꯥꯡꯗꯨ ꯊꯅꯝꯃꯨ, ꯑꯉꯥꯡꯗꯨ ꯄꯨꯔꯛꯀꯅꯨ, ꯃꯄꯥ ꯂꯧꯗꯅ ꯐꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯂꯨꯍꯤꯅꯤ ꯃꯃꯥꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ, ꯏꯃꯥ, ꯑꯉꯥꯡꯁꯤꯗꯤ ꯄꯣꯛꯈꯤꯁꯦ꯫ ꯏꯃꯥ ꯏꯆꯥ ꯁꯦꯠꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏꯌꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯆꯠꯇꯧꯔꯤꯕ ꯈꯣꯡꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯗꯕ ꯈꯣꯡꯐꯝꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯗꯣꯏꯅꯤ꯫ ꯋꯥꯍꯩꯗꯨꯅ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯃꯈꯦꯠꯇꯣ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯑꯇꯩ ꯅꯠꯇꯦ ꯅꯤꯡꯊꯦꯝꯅ ꯇꯥꯅꯤꯡꯂꯤꯕ, ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗꯨꯅꯤ ꯃꯥꯅ ꯇꯥꯅꯤꯡꯂꯤꯕ꯫ ꯂꯨꯍꯤꯅꯤ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯄꯨꯕ ꯍꯧꯈꯤ꯫ ꯑꯉꯥꯡꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯐꯠ ꯄꯝꯈꯠꯂꯒ ꯀꯞꯀꯅꯨ ꯍꯥꯏꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯑꯉꯥꯡꯗꯨꯁꯨ ꯂꯩꯍꯧꯔꯤ꯫ ꯂꯨꯍꯤꯅꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯂꯨꯍꯤꯅꯤꯅ, ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯑꯩ ꯏꯁꯥꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯅ ꯏꯆꯥꯕꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯑꯩ ꯃꯐꯝꯗꯨꯗ ꯌꯥꯝ ꯋꯥꯔꯦ, ꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ꯫ ꯃꯥꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯀꯞꯇꯨꯅ ꯂꯦꯜꯂꯛꯄꯁꯦ ꯃꯇꯝ ꯀꯌꯥꯗ ꯌꯥꯝꯂꯦ꯫ ꯍꯣꯏꯗ, ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯨꯍꯤꯅꯤ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, ꯕꯕꯥꯒꯤ ꯊꯣꯏꯕꯤ, ꯅꯃꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯅꯨ꯫ ꯂꯥꯏꯔꯕ ꯅꯄꯥ ꯍꯥꯏꯁꯦ ꯅꯃꯥꯅ ꯃꯤꯔꯥꯏꯔꯝꯂꯦ꯫ ꯏꯆꯥꯒꯤꯗꯃꯛꯇꯤ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯥꯅ ꯀꯩꯒꯤ ꯀꯞꯄꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯉꯥꯡꯗꯨꯁꯨ ꯉꯥꯏꯍꯥꯛ ꯀꯞꯄꯝꯂꯕ ꯃꯇꯨꯡ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯗꯨ ꯁꯦꯝꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯊꯧꯅꯥ ꯍꯟꯈꯤꯅꯦ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯗ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯍꯤꯅꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯄ ꯎꯕꯗ ꯕꯤꯅꯥ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?
ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯄꯤꯁꯛꯅ ꯇꯥꯞ ꯑꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯣ ꯃꯌꯨꯝꯅꯤꯅ ꯂꯥꯛꯏꯅꯤ, ꯅꯪꯅ ꯊꯧ ꯀꯔꯤ ꯂꯩꯒꯦ? ꯕꯤꯅꯥꯅ ꯂꯨꯍꯤꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯅꯪꯁꯤꯗꯤ ꯄꯪꯉꯤꯗ ꯏꯅꯥꯎ ꯏꯕꯦꯝꯃ, ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯕꯨ ꯎꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯥꯗꯨꯅ ꯇꯣꯛꯂꯅꯤꯗꯣ ꯅꯪꯁꯨ꯫ ꯂꯨꯍꯤꯅꯤ ꯕꯤꯅꯥꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯨꯍꯤꯅꯤꯅ ꯏꯆꯦ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤꯅꯣ? ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ꯫ ꯏꯕꯦꯝꯄꯤꯁꯛꯅ ꯑꯗꯨꯅꯦ ꯏꯕꯦꯝꯃ, ꯅꯆꯦꯁꯦ ꯌꯥꯝ ꯐꯠꯇꯦ, ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯀꯔꯝꯅ ꯂꯩꯔꯝꯕꯅꯣꯗꯣ ꯀꯥꯎꯔꯦ ꯃꯥ꯫ ꯕꯤꯅꯥꯅ ꯋꯥꯔꯁꯨ ꯋꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ꯫ ꯏꯕꯦꯝꯄꯤꯁꯛꯅ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣꯕ ꯅꯪ, ꯍꯧꯖꯤꯛ ꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯁꯤꯗ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯦ, ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ, ꯃꯁꯤꯗ ꯇꯥꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯕꯦꯝꯃ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯁꯛꯇꯨꯅ ꯈꯔ ꯐꯖꯔꯗꯤ ꯐꯕ, ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ ꯑꯩꯗꯤ꯫ ꯏꯆꯥꯇꯣꯝꯕꯤ ꯆꯪꯉꯣ ꯏꯃꯨꯡꯗ, ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯐꯔꯗꯧꯅꯤ꯫ ꯂꯨꯍꯤꯅꯤ ꯑꯃꯨꯛꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ, ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯕꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯗ ꯈꯜꯂꯤ꯫ ꯀꯩꯅꯣ ꯑꯩ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯥꯅ ꯀꯔꯝ ꯂꯦꯟꯕ? ꯍꯣꯏꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯩ ꯏꯁꯥꯒꯤ ꯍꯥꯟꯅ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯨꯍꯤꯅꯤꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯕꯤꯅꯥꯗꯤ ꯂꯨꯍꯤꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯄꯥꯝꯃꯨꯔꯝꯃꯤ꯫ ꯃꯊꯣꯡ ꯆꯥꯗꯕꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯈꯨꯗꯤꯡ ꯌꯥꯅꯤꯡꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ, ꯄꯦꯟꯗꯕ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯂꯨꯍꯤꯅꯤ ꯆꯠꯈꯤꯕꯗꯒꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ꯫ ꯃꯆꯥ ꯄꯤꯁꯛꯇꯨꯒ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯃꯆꯥꯗ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯏ꯫ ꯌꯨꯝꯗꯗꯤ ꯃꯥꯕꯨ ꯁꯦꯟꯅꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯕꯛ ꯁꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯅꯤꯡꯊꯦꯝ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦ꯫ ꯑꯗꯨꯛ ꯁꯥꯡꯕ ꯃꯇꯝꯗꯨ ꯂꯨꯍꯤꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯎꯅꯕ ꯂꯥꯛꯇꯦ꯫ ꯑꯉꯛꯄꯅꯤ, ꯉꯝꯕ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯈꯟꯕꯁꯨ ꯈꯟꯕꯅꯤ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯂꯨꯍꯤꯅꯤꯕꯨ ꯌꯥꯝ ꯁꯥꯎꯅꯔꯝꯃꯤ, ꯐꯅꯁꯨ ꯉꯥꯡꯕꯤꯔꯝꯗꯦ꯫ ꯀꯔꯝꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯑꯐꯕ ꯉꯥꯡꯅꯕꯤꯅꯤ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯣꯡꯃꯇ ꯐꯥꯎ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯉꯝꯕ ꯃꯥꯗꯤ ꯀꯅꯥꯅ ꯃꯥꯕꯨ ꯐꯅ ꯉꯥꯡꯅꯕꯤꯅꯤ? ꯍꯥꯟꯅꯒ ꯍꯥꯏꯔꯗꯤ ꯅꯤꯡꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯆꯥꯒ ꯃꯌꯥꯒꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯄꯥꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯃꯌꯥ ꯅꯨꯄꯥꯅ ꯌꯥꯝ ꯁꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯈꯔꯗꯤ ꯁꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯇꯦꯛ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯖꯥꯃꯤꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯖꯥꯃꯤꯅꯤꯁꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯕꯗꯒꯤ ꯅꯤꯡꯊꯦꯝꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯆꯦꯜ ꯐꯖꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯇꯧꯗꯨꯗꯅꯤ ꯖꯥꯃꯤꯅꯤꯅ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝ ꯌꯥꯔꯤꯁꯤ꯫ ꯖꯥꯃꯤꯅꯤꯅ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯁꯦ ꯆꯥꯁꯤ ꯍꯥꯟꯅꯅꯦ ꯊꯛꯑꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯏꯇꯩꯃꯅ ꯍꯥꯏꯃꯟꯕꯗꯨꯗ ꯂꯥꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯦ, ꯃꯈꯣꯏꯅ ꯈꯪꯂꯕꯗꯤ ꯁꯥꯎꯕꯅ ꯉꯛꯂꯗꯧꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯥꯛꯇꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯤꯕꯁꯤ ꯏꯇꯩꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ꯫ ꯊꯕꯛꯁꯨ ꯃꯆꯨ ꯌꯥꯝ ꯇꯥꯏ ꯏꯅꯥꯎꯗꯤ꯫ ꯏꯕꯨꯡꯉꯣ, ꯋꯥꯔꯁꯨ ꯑꯗꯨꯝ ꯄꯣꯊꯥꯎꯈꯣ꯫ ꯏꯇꯩꯃꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯔꯤ, ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯖꯥꯃꯤꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯇꯣꯝꯇ ꯈꯜꯂꯤ, ꯑꯉꯛꯄꯅꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ꯫ ꯏꯇꯩꯃ ꯖꯥꯃꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯐꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯃꯪꯒꯨꯝꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯥ ꯊꯛꯂꯤꯉꯩ ꯖꯥꯃꯤꯅꯤꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯁꯧ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯇꯤꯉꯛ ꯌꯦꯡꯉꯛꯏ꯫ ꯎꯔꯦ, ꯖꯥꯃꯤꯅꯤꯅ ꯅꯨꯄꯤ ꯑꯃꯗ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯏꯉꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯉꯧꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯖꯥꯃꯤꯅꯤꯕꯨ ꯀꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯉꯧꯅ ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯒꯨꯝ ꯃꯈꯨꯠ ꯈꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯏꯉꯛꯅ ꯂꯛꯏ꯫ ꯃꯇꯣꯝꯇꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯔꯥꯏꯕ ꯑꯃꯇꯦꯛ ꯂꯩꯇ꯭ꯔꯦ ꯑꯁꯦꯡꯕ꯫ ꯏꯇꯩꯃ ꯖꯥꯃꯤꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯤꯡꯊꯦꯝ ꯀꯥꯈꯠꯂꯛꯏ꯫
nupi amadudi zamini na phajana phukre masamana du suloi na phoidat pibagi 𝗵𝗵𝗁 mamai du so masam na loina gupkre magi nupa angong na khamba ngamdraduna ningthemde injilai ibungo natai masem ta khambane nangbo tada nupi khanabasi yam luini aidi nupani na aina khambadudi nungaitrine zamini na khaktani phuba amadudi makhut pau hanjadi upai leite ningthemdu adum yengduna leiri ningthemna tada yumlonabadagi nupi ma kaurga khangdo khanchidana asam na ngangnari jairaktuda ningthemgi macha nupiga ningthemgi maya nupagado mafamduda lai nupi amana nupi amada thina phobiraga mapaga nupa amagana yengleirambado ubada ningthemgi macha nupi laima mapadi yenglaga baba nangdi sida kaidawriba aikhoi yumda su jaluri mina sida thabak suba chakra haibaduda sida hekta laabani adugadi nupi ani phunabasi thawai tani yengleiramini ne khamdokpasu natana ningthemna ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯈꯝꯗꯣ ꯑꯩꯈꯣꯏꯅ ꯈꯥꯝꯕ ꯌꯥꯗꯗꯨꯅ ꯈꯥꯝꯗ꯭ꯔꯕꯅꯦ ꯂꯩꯃꯅ ꯖꯥꯃꯤꯅꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯁꯦꯠꯇꯣꯛꯅꯗꯨꯅ ꯅꯨꯄꯤꯗꯨꯗ ꯁꯝꯐꯣꯏꯕ ꯇꯣꯛꯍꯜꯂꯝꯃꯤ ꯅꯨꯄꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤ ꯀꯞꯁꯨ ꯀꯞꯄꯦ ꯍꯥꯏꯕ ꯈꯪꯂꯤ ꯃꯁꯝꯗꯨ ꯁꯠ ꯁꯠ ꯅꯥꯟꯊꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯃꯃꯥꯏꯗꯨ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ ꯅꯨꯄꯤꯗꯨꯗ ꯅꯠꯇꯦ ꯈꯪꯂꯤꯕ ꯅꯤꯡꯊꯦꯝꯁꯨ ꯑꯉꯛꯄ ꯀꯌꯥ ꯄꯣꯛꯈ꯭ꯔꯦ ꯖꯥꯃꯤꯅꯤ ꯂꯩꯃꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯩꯒꯤ ꯈꯥꯝꯃꯛꯏꯅꯣ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤ ꯇꯧꯕ ꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯅꯕꯨ ꯍꯣꯠꯅꯔꯝꯕꯤꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯂꯜꯍꯟꯒꯦ ꯇꯧꯕꯅꯤ ꯏꯁ ꯖꯥꯃꯤꯅꯤ ꯑꯩꯕꯨ ꯀꯤꯗ ꯁꯥꯔꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯂꯩ ꯅꯤꯗꯣꯟꯅ ꯂꯥꯛꯆꯕꯁꯨ ꯁꯥꯔꯤ ꯑꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯦ ꯑꯩꯗꯤ ꯍꯅꯨꯊꯪꯁꯤꯗꯅꯦ ꯏꯕꯨ ꯏꯀꯥꯏꯗꯦ ꯃꯧ ꯑꯅꯧꯕꯤ ꯁꯥꯔꯨꯔꯗꯧꯅꯤ ꯈꯜꯂꯒ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤ ꯖꯨꯒꯠ ꯋꯥꯏꯔꯣꯡ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯌꯦꯡꯒꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛꯄꯨ ꯈꯨꯖꯟꯕꯅꯤ ꯃꯃꯤꯠꯄꯨ ꯂꯥꯎꯊꯣꯛꯄꯅꯤ ꯑꯉꯛꯄꯅꯤ ꯀꯅꯥꯒꯤ ꯑꯃꯨꯛꯇꯣꯏꯕ ꯂꯩꯃꯒꯤ ꯅꯨꯄꯥ ꯈꯝꯕ ꯃꯀꯨꯕꯣꯛꯇ ꯌꯦꯡꯂꯒ ꯕꯕꯥ ꯑꯩꯅ ꯊꯕꯛ ꯁꯨꯕꯤꯔꯅꯨ ꯍꯥꯏꯕꯁꯤ ꯕꯕꯥꯅ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯌꯨꯝꯗꯨꯗ ꯕꯕꯥꯅ ꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯦ ꯍꯥꯏꯕꯁꯨ ꯕꯕꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯤꯡꯊꯦꯝꯅ ꯈꯝꯕ ꯏꯄꯥꯗꯤ ꯊꯕꯛ ꯁꯨꯔꯒ ꯍꯧꯔꯛꯄ ꯃꯤꯅꯤꯅꯦ ꯑꯗꯨꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦꯅꯦ ꯑꯗꯨꯒꯤꯅꯤ ꯏꯄꯥꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯂꯩꯌꯦ ꯂꯩꯃꯅ ꯂꯥꯎ ꯕꯕꯥ ꯌꯨꯝꯗ ꯆꯠꯁꯤ ꯂꯨꯍꯤꯅꯤ ꯂꯩꯃꯗ ꯌꯦꯡꯂꯒ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯪꯅꯗꯤ ꯑꯩꯕꯨꯁꯨ ꯈꯪꯂꯝꯂꯔꯣꯏ ꯑꯩꯅ ꯁꯥ ꯑꯣꯜꯂꯨꯕꯅ ꯑꯩꯅ ꯉꯁꯤ ꯋꯥꯖꯕꯅꯤ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯕ ꯃꯃꯥ ꯑꯩꯁꯦ ꯁꯥꯅꯤ ꯁꯥ ꯖꯥꯃꯤꯅꯤ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝ ꯅꯪ ꯅꯆꯥꯈꯩꯒ ꯆꯠꯂꯗ ꯑꯣꯏꯔꯝꯅꯤꯅꯦ ꯏꯇꯩ ꯃꯁꯦꯟ ꯂꯧꯊꯣꯔꯛꯈꯤꯒꯦ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯥꯃꯤꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯖꯥꯃꯤꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯉꯧ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯨꯍꯤꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯨꯍꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯅꯈꯣꯏꯅꯤ ꯃꯐꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯆꯠꯂꯣ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯐꯝꯗꯨꯗ ꯃꯐꯝꯗꯨꯗ ꯑꯩ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯀꯦ ꯀꯩꯁꯨ ꯈꯟꯒꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯥꯛꯄ ꯌꯥꯔꯔꯣꯏꯌꯦ ꯅꯪ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯥꯎꯗꯅꯕ ꯊꯦꯝꯗ ꯌꯥꯄꯣꯟꯇꯦ ꯅꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯪꯁꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯖꯥꯃꯤꯅꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯝꯃꯤ ꯂꯨꯍꯤꯅꯤꯗ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯂꯝꯗ꯭ꯔꯤ ꯍꯥꯏꯅ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯤ ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥ ꯅꯨꯄꯥꯒ ꯄꯨꯟꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯨꯍꯤꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯔ ꯂꯨꯍꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯃꯌꯥ ꯄꯨꯗꯨꯅ ꯅꯤꯡꯊꯦꯝꯗꯤ ꯆꯠꯄ ꯍꯧꯈꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯂꯨꯍꯤꯅꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯀꯞꯆꯈꯤ ꯂꯩꯃꯁꯨ ꯃꯊꯃꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯃꯄꯥꯒ ꯆꯠꯃꯤꯟꯅꯈꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯃꯥ ꯃꯁꯛꯇꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗ ꯃꯄꯥꯅ ꯀꯧꯔꯝꯂꯤꯕ ꯃꯤꯡ ꯑꯃꯗꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯅ ꯃꯇꯣꯝꯇ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯄꯥꯗꯗꯤ ꯍꯪꯂꯨꯗ꯭ꯔꯦ ꯖꯥꯃꯤꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯨꯗ ꯂꯨꯍꯤꯅꯤꯒꯨꯝꯕꯅ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯐꯨꯕ ꯍꯧꯔꯛꯏ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯂꯨꯍꯤꯅꯤꯗꯨ ꯑꯉꯧꯗ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗ ꯌꯨꯝꯗꯨꯗꯒꯤ ꯐꯠꯊꯣꯛꯂꯛꯏ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣꯁꯨ ꯈꯪꯗ ꯃꯌꯨꯝ ꯌꯧꯔꯛꯏ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯍꯤꯡꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ
ꯂꯨꯍꯤꯅꯤ ꯁꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯅꯪ ꯄꯦꯜꯂꯣ ꯑꯩꯒꯤ ꯂꯩꯈꯥ ꯇꯥꯔꯕ ꯄꯨꯟꯁꯤꯁꯦ ꯎꯔꯒ ꯅꯪ ꯄꯦꯜꯂꯣ ꯕꯦꯝꯃ ꯏꯆꯥ ꯀꯩꯗꯧꯔꯦ ꯅꯁꯝ ꯅꯅꯥꯒꯗꯨ ꯂꯣꯏꯅ ꯐꯥꯔꯤꯅꯤ ꯀꯅꯥꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯁꯨ ꯏꯆꯥꯁꯨ ꯅꯪꯅ ꯀꯥꯏꯅꯍꯟꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯆꯥꯎꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ ꯃꯄꯥ ꯃꯆꯥꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯦꯜꯍꯧꯕ ꯑꯗꯨꯒ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯤꯅꯤ ꯌꯥꯝ ꯀꯞꯄꯝꯃꯤ ꯏꯕꯦꯝꯄꯤꯁꯛꯁꯨ ꯍꯧꯖꯤꯛꯇꯗ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯦ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯒꯤ ꯃꯄꯨꯟꯁꯤ ꯅꯠꯇꯦ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕ ꯑꯅꯤꯃꯛꯀꯤ ꯄꯨꯟꯁꯤꯅꯤ ꯅꯤꯡꯊꯦꯝꯗꯤ ꯃꯆꯥ ꯃꯌꯥꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯂꯨꯍꯤꯅꯤꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯂꯨꯍꯤꯅꯤꯒꯤ ꯄꯨꯟꯁꯤꯗꯨ ꯁꯤꯕ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ